랭신 디리버 पुनमपु ताहल्स फिल्म की माइकई दगी आमदी फिल्म सिंगी डायरेक्टर मोइना पुनमपु आहान मुक्तदा इकोकन खुरुमजरी ngasi ताहल्स फिल्म न पुथोकचरिबा मिहार पतु येंद्रिंगेगी मांगोइना ना ममांग लेकिबा मिहार पा पार्ट 1 की वारिसिंग अदु निंगसिंग गोइना मियांदा क्लिप्स खरा थमजरी Oh, Manglanda, I know Oinary. Editor Lashemba, Asumba Pamba, Asumba Gidamuk Shivaki the Bimishakni. Toybi, Editor Lashembagi Loinavini. Toybi, Masa Pokte, Adubu, Mapuro Begi Hekpok Minaba, Manau Pabu, Mahaki Hekpok Jaba Masani Kanna, Nakolaki, Ningtem, Matai Mabu Mabu Pokpi Mamani Haina Kanje. Tell it, Emma. Kaya the new Nimasia. थाजा मपा लेखिद्रे अदुबु महाकी ममा इभेमलना मपा लेतबगी अवाटपा अमत्त लेहेंदना योलखी थाजा निंगथेम मखोयनी खंगने नुक्सी मरी लेनेजे नुशी निंग हुल्लकले नुशी लेरा चाइरकले निंगथेम थाजा मखोयनी की मरीबु इमुक बनुंग न खंगी मखोयनी लुहोंगनबगी वा लेबना खरबनी Inau nu biyo hege dabasu kuidra basibo. Ranbir yamna kethong yolokpa machani tawningbada tawi mapa noyon chana education minister oi noyon chana macha Ranbir na tawningba tawbuda athingba pidi Ranbir ne school sabagi contract amada school adu saba loidringe da ningkhairki machine maram oiduna school adu ki headmaster ojamani nomanu midang amada Ranbir na mihat thin hat Numit asida editor laishembana uhobadagi loan photograph khra lauki machine maram oiduna editor laishembabu ranmina phajinduna thamki Editor, na try the mamami. Memoristic shita. Kaitame. ningthem mayambabu thibi aba thiki adubu phangkhide thoibi mapuroiba halakini khanna saba thapa khangdana ngaijaki Nong manubidang amada editor laishembagi ashiba masa lamhang amada taduna lerenki Headmaster Ojamani amadi editor laishembabu kanana hatpano haibasi driver sawuna khangi maram maduna Ranbir na driver sawabu themduna machin menki adubu Ranbir gi mapa minister noyon chanana driver sawabu hingduna thamba pangkhide Adunani ne aina haibise. Job se lotion ki bata. Minister Noyon Chana Amadi Oshi Kumar Lautuna Duna Zawbabu Mihatina Hatki Zawbagi Mihat Ashibu Ningtem na Hatpani Haiduna Maral Shiduna Ningtembu Punchi Supagi Padok Tahanki Ningtem. Adubu Ningtem Police ki Kuttagi Nantoki Ningtem Mihat Panate Lautuna Raga Pangthokpani Haibasi ki Matangda SP Thoibana Yamna Marik Chumba report ama pikhatki Khamba Boyai Ningtem gi Yamna Luna Tinaba Mishakni Nagidam amo mating soina pangani. Aishu, nangidamukta mating pa. Makoy ahumna mamay thangda mihat pa kanano haibadu masak taktuna miyamda puthoraki aduga amaromda minister noyon chana aranba tawbasing adubu masana yajaki adubu masa mathanta society tawduna siki Aroibada Ranbir Kebi John Maralgi matung inna police ki makutta taki IS officer mo orgada banangna. Kari ki mihat po orgada rin. Masini mihat pa part 1 de lengki wari adugo mihat pa part 2 asidadi aikoina miwe ni khak mabut chinje aikoi gi irak la masat khrabi lainab ta tin khrabi shima mahaki muhutta gitana matei gi rusi komi aduga ningthengi satam langkiba gokul masagi problem khra leibadagi film asida sang yabang ngkidre marabaduna mahaki muhutta Arun Mahagna film asida ningthengi satam lang hauji mihat part 2 miyam da lanthok chari mi tabinam gi dam amuka hana tal film chi ma kai dagi puno khurumjari
ngasi code asina mamangi record amadi hujik phangliba record asi kupna nainaraba matungda headmaster mani driver sauba amadi editor lai semba hairiba victim ahum asi hatpagi matangda SP thoibana pikalaliba report proof amadi evidence mayam asi nainaraba matungda laikhidraba victim ahum asi accused Ranbir accused KB accused John makhoi ahumna hatpani haibasi mayek sengna chumle aduga loina loinana mihat asi makhoina pangthokpani haibasi masa na su yazarabanina accused Ranbir accused KB accused John makhoi ahumbu Indian Penal Code Section 302 gi matung ina punsi supa thabak subagi phadok pire haina ngasi gi court asina warep tare SP aibu kayam kuina jen na thamba ngammage habdu yeng batari
anyway မခွေဖားနေတော့ခေါ်နေကြဗျာ 아니 sir. 어제 봐보 뭐 거기 머리 뭐 거기 강구남 드리브라 아니 인포메이션 사, 혹시 보기디. 거기는 신나만 말을 되고 하나도. 내 고버 독절이. good very good ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯜꯇꯤꯄꯦꯂꯤꯇꯤꯗꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈ꯭ꯔꯦꯗꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯁꯥ anyway ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯈꯟꯅꯕ ꯄꯣꯂꯤꯁ ꯀꯌꯥ ꯀꯃꯥꯟꯗꯣ ꯀꯌꯥ ꯁꯤꯚꯤꯜꯗ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯇꯥꯕ Yes, sir! ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯍꯧꯖꯤꯛꯃꯛ ꯌꯧꯍꯟꯈꯤꯒꯗꯕ ꯑꯗꯨꯒ ꯆꯦꯛ ꯄꯣꯁ ꯈꯨꯗꯤꯡꯃꯛꯁꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ Yes, sir! 실로 놓을 것이야. 호실시. Hey, hey, come on. Ayo, John, Kevin, Ranbir, makoy kung karay. Ha? Ayo, jangan tuwa ayo. ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯕꯨ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯌꯥꯝ ꯊꯨꯅ ꯁꯤꯜꯂꯨ ꯁꯤꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯐꯣꯇꯣꯅꯤ ꯐꯣꯇꯣꯁꯤ ꯑꯦꯅꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥ ꯄꯨꯝꯅꯃꯛꯁꯤꯡꯗ ꯍꯥꯞꯀꯗꯕꯅꯤ ꯀꯣ
이마, 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 이마에 할래. ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ? ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤ. ꯃꯥꯕꯣꯛꯇꯤ ꯃꯥꯕꯣꯛꯁꯨ ꯂꯥꯛꯑꯦ. ꯀꯩꯀꯩ ꯆꯥꯊꯔꯕ? ꯀꯩꯝ ꯆꯥꯔꯛꯇꯦꯗ. ꯀꯩꯒꯤꯅꯣꯅꯦ? ꯀꯩꯝ ꯍꯥꯎꯇꯦ. ꯅꯆꯥꯅꯨꯄꯥꯗꯣ ꯀꯔꯤꯝꯇ ꯆꯥꯈꯤꯗꯕꯅꯤ. ꯃꯈꯣꯏꯅꯗꯤ ꯃꯆꯥ ꯑꯍꯥꯟꯕ ꯐꯪꯖꯕꯅꯦꯗꯅ ꯆꯥꯎꯅ ꯇꯧꯖꯔꯤꯕ. ꯃꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯃꯥꯅ ꯆꯥꯅꯤꯡꯕ ꯑꯝꯇ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ. ꯅꯤꯡꯊꯦꯝꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯍꯜꯂꯛꯇ꯭ꯔꯤ. ꯄꯨꯡꯗꯤ ꯐꯅ ꯊꯦꯡꯉꯝꯃꯅꯤꯅꯦ. ꯅꯉꯣꯟꯗ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯣ? ꯑꯩꯉꯣꯟꯗꯗꯤ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯝꯗꯤꯌꯦ ꯏꯆꯦ. ꯑꯁ ꯃꯥꯁꯨꯅꯦ ꯊꯦꯡꯉꯛꯀꯗꯕ ꯂꯩꯔꯗꯤ ꯈꯪꯍꯜꯂꯛꯄꯗꯤ ꯐꯩꯗꯅ. ꯑꯁ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ. ꯑꯩꯅ ꯐꯣꯟ ꯇꯧꯔꯁꯨ ꯍꯦꯛꯇ ꯁꯥꯎꯔꯛꯑꯦ. ꯄꯥꯕꯨꯡ ꯂꯥꯛꯑꯦ. ꯂꯥꯛꯑꯃꯅꯦꯍꯦ. ꯄꯥꯕꯨꯡ ꯑꯩꯅ ꯍꯥꯏꯕꯗꯣ ꯂꯩꯔꯛꯑꯕꯣ? ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯣꯏꯗꯅ. ꯑꯁ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯑꯅꯤ. ꯁꯦ ꯁꯥꯎꯔꯅꯨꯁꯦ. ꯍꯌꯦꯡ ꯏꯄꯥ ꯁꯣꯏꯗꯅ ꯂꯩꯔꯒꯦꯀꯣ. ꯁꯥꯎꯔꯅꯨꯀꯣ. ꯄ꯭ꯔꯣꯃꯤꯁ. ꯄ꯭ꯔꯣꯃꯤꯁ. ꯂꯥꯛꯑꯣ. ꯅꯪꯕꯨ ꯊꯦꯡꯒꯗꯕ ꯂꯩꯔꯗꯤ ꯌꯨꯝꯗ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ. ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯤꯅ. ꯁꯤꯑꯦꯝꯗ ꯏꯃꯥꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯀꯧꯁꯤꯜꯂꯛꯇꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯑꯩꯁꯨ ꯐꯣꯟ ꯇꯧꯔꯛꯀꯗꯕꯅꯦ. ꯑꯗꯨꯗ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯕ. ꯅꯤꯡꯊꯦꯝ, ꯏꯇꯩꯃꯅ ꯍꯥꯏꯒꯦꯅꯤꯡꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ. ꯔꯟꯕꯤꯔ, ꯀꯦꯕꯤ, ꯖꯣꯟ ꯃꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯄꯨꯂꯤꯁꯅ ꯐꯥꯕ ꯉꯝꯗꯅ ꯂꯩ. ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯇꯩꯃ ꯌꯥꯝꯅ ꯆꯤꯡꯅꯩ. ꯏꯇꯩꯃ, ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯜꯂꯨꯅꯨꯗ. ꯃꯈꯣꯏꯅ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ. ꯃꯈꯣꯏ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯩꯐꯝ ꯈꯪꯄꯣꯟꯇꯦꯗ. ꯄꯨꯂꯤꯁꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯈꯣꯏꯕꯨ ꯊꯤꯔꯤꯕꯅꯤ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯐꯥꯔꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯣꯐꯤꯁ ꯀꯥꯊꯣꯛ ꯀꯥꯁꯤꯟꯗꯨ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯅ ꯐꯩꯗꯅ ꯅꯤꯡꯊꯦꯝ. ꯑꯩꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯌꯥꯕꯤꯗꯦ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯐꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯣꯏ ꯊꯝꯅꯔꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯏꯝꯐꯥꯜ ꯏꯁꯀꯤ DC. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ DC ꯑꯃꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯗꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯤꯕꯨ ꯏꯀꯥꯏꯖꯩ. ꯅꯠꯇ꯭ꯔꯥꯅꯦ ꯏꯆꯥ ꯂꯝꯉꯥꯟꯕ? ꯑꯩ ꯈꯪꯗꯦꯍꯦ. ꯈꯪꯉꯣꯏ ꯅꯪꯗꯤ. ꯊꯥꯖꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯅꯤꯡꯊꯦꯝ. ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ. ꯏꯇꯩꯃ, ꯍꯦꯟꯅ ꯊꯣꯏꯅ ꯈꯟꯖꯜꯂꯨꯅꯨꯗ. ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛ ꯄꯨꯛ ꯄꯤꯛ ꯊꯟꯅ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯀꯩꯗꯧꯔꯒꯦ? ꯅꯠꯇ꯭ꯔꯅꯦ ꯃꯥꯏꯁꯥ? ꯑꯩ ꯉꯁꯤ ꯀꯩꯝꯇ ꯆꯥꯔꯛꯇ꯭ꯔꯦ. ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯤꯔꯝꯃꯒꯦ. ꯐꯤ ꯍꯣꯡꯗꯣꯛꯄꯤꯔꯛꯑꯣ. ꯁꯦꯝꯃꯨꯔꯣ ꯁꯦꯝꯃꯨꯔꯣ. ꯂꯝꯉꯥꯟꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ. ꯑꯩꯕꯨ ꯆꯥ ꯑꯝꯇꯗꯤ ꯊꯛꯀꯦꯗ. ꯆꯥ 3ꯂꯛꯇꯤ ꯁꯨꯔꯦꯀꯣ ꯉꯁꯤꯒꯤ ꯊꯛꯏꯁꯦ. ꯗꯥꯏꯕꯦꯇꯤꯁ ꯑꯃꯨꯛ ꯅꯥꯔꯛꯇꯅ. ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯅꯥꯗ꯭ꯔꯤꯗꯅ. ꯅꯥꯗ꯭ꯔꯤꯉꯩꯗ ꯈꯔ ꯊꯧꯒꯦ ꯍꯥꯏꯕꯅꯤ. ꯍꯌꯦꯡ ꯅꯥꯔ ꯀꯣꯛ ꯇꯣꯛꯄꯤꯔ ꯂꯣꯏꯔꯦ. ꯑꯗꯨꯗꯤ ꯑꯩ ꯉꯁꯤ ꯆꯥ ꯂꯣꯟꯕꯗ ꯁꯤꯕ ꯇꯥꯔꯦꯗꯅ. ꯆꯥ ꯂꯣꯟꯕꯗ ꯃꯤ ꯁꯤ ꯇꯥꯟꯅꯈ꯭ꯔꯕꯣ? ꯂꯝꯉꯥꯟꯕ! ꯃꯥꯕꯣꯛ ꯀꯩ ꯍꯥꯏꯒꯦ? ꯏꯇꯩꯃ, ꯅꯪꯕꯨ ꯃꯥꯕꯣꯛꯅ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯎꯅꯤꯗ ꯍꯥꯏꯅꯦ. ꯍꯣꯏ ꯌꯥꯎꯅꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯏꯇꯩꯃ, ꯉꯥ ꯆꯥꯗꯕ ꯀꯨꯏꯔꯦ. ꯉꯥ ꯑꯝꯇ ꯆꯥꯁꯤꯗꯅ. ꯀꯔꯤ ꯉꯥꯅꯣꯅꯦ ꯅꯪꯅ ꯆꯥꯅꯤꯡꯉꯤꯕꯣ? ꯏꯇꯩꯃꯅ ꯑꯃ ꯍꯦꯛꯇ. ꯍꯣꯏ ꯍꯣꯏ. ꯂꯝꯉꯥꯟꯕ, ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯍꯜꯂꯣ? ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯅꯪ ꯈꯪꯕ ꯉꯝꯕ ꯅꯠꯇ꯭ꯔꯣ? ꯑꯝꯇ ꯌꯦꯡꯕꯤꯌꯨ.
ꯑꯩ ꯂꯧꯁꯟꯕ ꯉꯝꯗ꯭ꯔꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ IS officer ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯦ ꯅꯪ ꯅꯌꯥꯝꯕꯤ ꯏꯗꯤꯇꯔ ꯂꯩ ꯁꯦꯝꯕ ꯍꯥꯠꯈꯤꯕꯗꯣ ꯅꯪ ꯀꯧꯔꯕ ꯑꯩ ꯔꯟꯕꯤꯅꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯑꯩ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯑꯝꯇ ꯄꯥꯝꯗꯦ ꯑꯩ ꯂꯧꯔꯣꯏ ꯑꯩ ꯑꯄꯥꯝꯕꯗꯤ ꯁꯥꯔꯒꯤ ꯊꯋꯥꯏ ꯃꯆꯥꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯍꯣꯏ ꯅꯣꯏꯅ ꯀꯤꯍꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯆꯠꯀꯗꯕ ꯅꯠꯇꯦ ꯈꯪꯉꯦꯗꯅ ꯊꯋꯥꯏ ꯃꯆꯥꯁꯨ ꯁꯥꯎꯏꯅꯦ ꯅꯣꯏꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯅ ꯀꯤꯒꯗꯕꯁꯨ ꯂꯩꯇꯦ ꯌꯥꯝ ꯀꯜꯂꯤꯀꯣ ꯊꯧꯅꯥ ꯌꯥꯝ ꯐꯔꯦꯀꯣ ꯅꯣꯏꯒ ꯑꯩꯒ ꯉꯥꯡꯅꯕ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯄꯨꯂꯤꯁꯇ ꯆꯪꯖꯈꯤꯕꯅ ꯅꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪ ꯄꯥꯎꯇꯥꯛ ꯑꯩꯅ ꯂꯧꯒꯗꯕ ꯅꯠꯇꯦ ꯅꯪ ꯔꯟꯕꯤ ꯀꯅꯥꯅꯣ ꯈꯪꯉꯝ ꯅꯠꯇ꯭ꯔꯣ ꯍꯥ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯦ ꯍꯥ ꯅꯪ ꯊꯋꯥꯏ ꯃꯆꯥꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯈꯪꯉꯦꯗꯅ ꯑꯩ ꯀꯩꯝ ꯄꯥꯝꯗꯦ ꯀꯥꯟꯅꯗꯦ ꯐꯣꯟꯗ ꯄꯉꯥꯡ ꯉꯥꯡꯅꯕꯁꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃ ꯇꯧꯔꯛꯀꯅꯨ ꯅꯪꯅ ꯑꯩꯕꯨ ꯀꯤꯍꯟꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯀꯅꯥꯒꯤ ꯐꯣꯟꯅꯣ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯁꯤ ꯁꯥꯔ ꯃꯈꯣꯏ ꯄꯂꯦꯡꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯑꯃ ꯈꯪꯖꯔꯦ ꯁꯥꯔ ꯑꯣꯀꯦ ꯑꯗꯨꯗꯤ SPꯒꯤ ꯀꯃꯥꯟ ꯃꯈꯥꯗ ꯃꯐꯝ ꯑꯗꯨ ꯆꯪꯁꯤꯟꯅꯕ ꯇꯧꯔꯣ ꯐꯅꯤ ꯁꯥꯔ ꯑꯣꯀꯦ ꯑꯣꯜ ꯗꯤ ꯕꯦꯁ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯂꯃꯟꯕ ꯕꯕꯥꯒꯤ ꯐꯃꯨꯡ ꯃꯌꯥꯗꯅꯦ ꯒꯥꯔꯤ ꯁꯣ ꯂꯩꯍꯧꯔꯦ ꯆꯠꯂꯣ ꯂꯧꯊꯣꯛꯁꯨ ꯍꯣꯏ ꯆꯠꯂꯣ ꯄꯥꯕꯨꯡ ꯅꯪ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ हेलो पुलिस स्टेशन
thôi đi
ꯐꯠꯇ꯭ꯔꯕ ꯃꯤꯍꯠꯄꯁꯤꯡꯗꯨ ꯑꯩꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯩꯔꯥꯛ ꯁꯣꯏꯗꯅ 눈 감고 내뜨라고. 빨리 찔러! 빨리 들어! 빨리 들어! 어이, 나 도끼 들어. 어이, 너.
John, Kevin, Ranveer, makoy yung kray. Sen kumo. Sen na kumdiri na tayo dun. Makoy humdi ngarang mafam si tadoga sakre. Kaya sa kaya namin. Sen kumo. Makoy humdi Manipur tadokbagi wali sanaki. Ado ba isap sabak hamdi. Wakami pamsingin matanda ima, wahai kaldang kami. 미하품 뭐 했는데 미하파 싱도 부톡비라가 시부기 지락비 간다바니 Ima gidi kari apa pong nungi. masaktan di ba tungtong sigo masih bumiyoy magilisar no kariso kang 내가 이슈지기 간마다 ay tapang kang diya mamamapaniwagan pa na ay kupang kang diya isumo ko lang ang kang imane Masigi wakat mifam asi IS ningtem thobi masung thajigi mihat pu yaningde haibagi JS na pham kiba mifam ni paudam jariba mangan somendro cameraman nava Imphal TV Uripo 미한 빠싱 스키백이 세라 미한 빠싱 스키백이 세라 미한 빠싱 스키백이 세라 미한 빠싱 스키백이 세라 Hello. Editor natro. Mani ai editor ni. Kana obirabno. Ai Ranveer ni. Mingje taada mihun machado khapamani ne. Aisning them magi nupi amadi matai mabu hatkiba mi hatpa sing sairak piga dabani. Khunai asigi yengnabani gaina. Akan mawahi season adana pausie da iribadu. Nangna thwai machado kidraba. Ha. Adumnasu habiganuda. Aidi aigi ibam thokodo ijabani. Editor ni aduna summa tawrini sinine. Nanga esning diamgi mayamba editor lai sembagi misidu nang khangena. Ha. Nang second paro kungge sira. Pai yam pai. Yam kanna su saubi kinuda. Masida na khoina tawinin ba torapado adum yani. Ai mai leitro chenjaroi. Oh. Nangi je ngari na mainung na chak pada masa phandok padu manine. Ha. Pai adu dinang jo. Asi bejingi lewak te editor oiru na banang yam thun thabirage ko. Thabirage. Kevin, John, hꯧꯖꯤꯛꯇꯤ ꯊꯕꯛꯁꯤꯡꯁꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯁꯣꯏꯗꯅꯕ ꯅꯈꯣꯏꯅ ꯈꯔ ꯁꯦꯟꯅꯕ ꯇꯥꯏ. ꯑꯩ ꯃꯇꯝ ꯈꯔ ꯕꯦꯡꯀꯣꯛꯇ ꯆꯠꯂꯨꯈꯤ. Kaino Ranveer na maisbo. ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯁꯇꯜ ꯇꯧꯅꯕ ꯁꯤꯜꯂꯨꯗꯕ ꯌꯥꯗꯦ. ꯂꯝꯉꯥꯟꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ
Haima. Lòng ngàn bao. Lòng ngàn bao. Kaidaurage isu ko. Ha, isu kaidaurage. Kaidaurage nang kapisi ko. Se, kap ka no. Yang oi. Bubok lai ri sidi isu gidama. Se, kap ka no. Bubok lai ri sidi. Karegi kapino isu bo. Se, yang o. Yang o. Bubok na ne. Megi horaga thamabane. Megi se kitang jathok si ko. Se. Bubu Maggie chaning de. Karigi no. Ha. Kasi tang jathok si la. Se. Karigi chaning dri no. Se. Oh. Bobok na hai be in ba masune. Isu di maram ok pane. Kasi tang jathok si ko. Bobo inge ko. Bubu, babunga. Ima घाट के जगह नो Bobo pukari kumu hai bano. Bobo pukari kumu hai bano. Yang oi, bobo wa hai ke se. Imane, babung ne, mabok ne, moi ahum to. Lai ki lai bak ta ne, yam nungai na lai krabane makhoi ti. Bobo ka, isu ga su ne, nongmati lai ki lai bak moi gi manak ta salaga ne, nungai na lai minaru doi ne, una doi ne. Se, megi do kitang satho usi. Isu di bobok na hai be in bane ko megi sa si ko bobok megi inge sadra di sauro iye sadra di na masul sauro bobok megi inge bobok megi inge Se. Megi se. Yam sa thok ka ba. Bubu, aku di lai bak ta kam kan da chatoi no. Lòng ngàn ba. Yang oi, bobo wa hai ke. Lai bak ta ne. Lai mayam du nan ne. Bobo ai khoi ni bu lak pa yare. La o hai ra kan da ne. Chat toi ba. Khangabra. Hojikti chat pa yate. Khange ko. Bubu, mi hai pasing do. Ai mi ta tum ura le.
ꯁꯦ ꯐꯔꯦꯁꯦ ꯕꯣꯕꯣꯛꯀ ꯇꯨꯝꯃꯒꯅꯦ ꯑꯗꯨꯝ ꯐꯈ꯭ꯔꯅꯤ ꯁꯦ ꯕꯣꯕꯣꯛꯀ ꯇꯨꯝꯃꯁꯤꯁꯦ ꯕꯣꯕꯣꯛꯀ ꯇꯨꯝꯃꯗꯤꯅꯦ ꯃꯁꯨꯗ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯕꯣꯕꯣꯛꯀ ꯇꯨꯝꯃꯁꯤꯁꯦ ꯀꯅꯥꯝꯇꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯔꯣꯏ ꯃꯁꯨꯅꯦ ꯅꯨꯡꯁꯤꯕ ꯃꯁꯨꯅꯦ ꯀꯩꯗꯧꯕꯒꯤ ꯄꯤ ꯇꯥꯔꯤꯅꯣ ꯕꯣꯕꯣꯛ ꯂꯩꯔꯤꯁꯤꯗꯤ ꯁꯦ ꯕꯣꯕꯣꯛ ꯀꯣꯟꯒꯦꯁꯦ ꯈꯝꯕ ꯅꯪꯗꯤ ꯅꯍꯥꯟꯉꯩ ꯀꯗꯥꯏꯗ ꯂꯩꯔꯨꯏ 이우 우대나 ꯃꯁꯤ ꯑꯩꯁꯨ ꯄꯨꯂꯤꯁ ꯃꯆꯥ ꯑꯃꯗꯤ ꯑꯣꯏꯖꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯛꯄ ꯁꯪꯗ꯭ꯔꯕ ꯑꯣ ꯅꯪꯁꯨ ꯄꯨꯂꯤꯁ ꯑꯣꯏꯔꯕꯣꯏꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯥꯔ SP ꯊꯣꯏꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯄꯨꯂꯤꯁꯇ ꯍꯥꯞꯆꯤꯟꯕꯤꯕꯅꯦ 이붕어 토이바 레이바다기 이수 이벤수 아끼 아캉 레이타나 쩍톡나 힝바 ngam자리바니 ngaikone khamba nakhoi marup boyai karam tawriya मादे कंपनी की थबक अचौब अमा तौदुना मुंबईदा लेखे oh एदी गौ गौनी इसा लमामगिने हादुना कई खलरपनी मसिया तंगामदी लइये इsu lamngan bado lइये hojikta tuition halakpada ngairiye imana ne mafi maron hongdo ona sangkhibane lamngan ba Bubuk. Bubuk cái hay kẹt. lawo Tangan ba silang ni na tuition hala hala nang lai kana tang da biko che basona nang ke sa pu Masa ibu bisa lagi. Yauro ibungo. Ado ibungo khamba. Nang marak-marakta kharaga toina lauko. Noina kharaga toina laagane. Isu ibengi pungning jokatli. 이붕어 팟드라바 미핫바싱 아두부 호직 파우바 파부 ngamdribasibu karigino ibungo 이마시 पुलिसना मखोई बु फाननबा थिबा कन्न होनरि मासे नोमरत्रग नोमदे मखोई पुलिस की खुद सोदन तारगदम नै मासे 이붕어 낭나디 khangdriba 이수아시나 항악바와 항싱아체 아이 kumpham khangdrabane aigi maipa aigi mapa karigi hali bano sida bo aina kari haina khungadauri bano मासे पुंग फाथाबि पुंग नमक्से लाबक तम मन हैन खनोक्से नवाइदा पुंग नमक फाथाबिदना हौजिक्ति अंगा सिगि तुंगदा लाकदरबो पुनसिबु अफबा मसक नाइबो मी एमा ओइनना भनबदा इमासिगे सोबु थौदांग ओरगदबने मसिदा आइसु साउन सरब राजके मसिदा लान खनबिगन ओइमासे लाइखिद्रबा आइगे नाउ निथेमदा आइगसु हेक पुंगन जबा नाउ मंग हैन खनजरिबने 이붕어 아이 강해 아이 뽐나막 로이나 강해 딱비리바 뽐나막 싱하도 아이기 이수기다 막다디 야함나 라이박 바라바니
ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯨꯔꯦꯗꯅ ꯏꯆꯥ ꯂꯝꯉꯥꯟꯕꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯕꯤꯔꯛꯄꯅꯦ ꯑꯩ ꯏꯁꯨ ꯂꯝꯉꯥꯟꯕ ꯀꯧꯊꯣꯛꯆꯔꯛꯀꯦ ꯐꯅꯤ ꯐꯅꯤ 이봉아 람간보 보보기 낙타 라오 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 Bố cái hay kìa. 또 phong lại si ubro lamngan ba sila pong jong nak lo lao sila se pong jong nang gini leri ni sida sumbayam yauri beri ko nanti final exam kem wali ba Tha ni wali. adu di ler kan pa kadam ko nang matik saw mi oi tabaya dabani aduga babuk na haibasu in kadam ni ko Thôi. ꯑꯗꯨꯗꯤ ꯃꯁꯤ ꯑꯩꯅ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯁꯤꯗꯒꯤꯗꯤ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯑꯅꯤꯗ ꯂꯝꯉꯥꯟꯕ ꯄꯣꯡꯖꯣꯛ ꯆꯠꯂꯒꯦꯀꯣ ꯆꯠꯆꯔꯨꯈꯤꯒꯦ ꯃꯁꯤ 이봉아 여기로고 ꯄꯣꯡꯖꯣꯛ ꯆꯠꯂꯒꯦꯀꯣ ꯑꯩꯅ ꯔꯤꯇꯥꯌꯔ ꯇꯧꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯐꯥꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯖꯔꯛꯄꯗ ꯐꯖꯗꯕ ꯔꯦꯀꯣꯔꯗ ꯑꯃꯗꯤ ꯂꯩꯍꯧꯒꯗꯧꯔꯤ ꯑꯣꯀꯦ ꯑꯦꯅꯤꯋꯦ ꯂꯦꯇꯦꯁ ꯔꯤꯄꯣꯔꯠꯇꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯁꯥꯔ ꯃꯈꯣꯏꯁꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟꯗ ꯆꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯕꯗꯒꯤ ꯈꯪꯕꯅꯤ ꯁꯥꯔ ꯑꯣ ꯌꯦꯁ ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ ꯁꯥ ꯑꯗꯨꯗ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯆꯪꯁꯤꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯁꯥ ꯁꯥ ꯂꯁꯅ ꯂꯥꯛꯑꯦ ꯂꯩꯁꯅꯥ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯈꯤꯁꯦ ꯁꯣꯝꯗ ꯑꯝꯇ ꯈꯥꯝꯃꯣꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯈꯤꯁꯦꯕ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯂꯩꯁꯅꯥ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ ꯇꯧꯕꯅꯤꯗ ꯑꯩꯒꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯕ ꯁꯥꯒꯗꯕ ꯋꯥꯔꯤꯗꯤ ꯌꯥꯝ ꯂꯩꯅꯦ ꯑꯗꯨ ꯀꯣꯐꯤ ꯑꯃꯃꯝꯇꯪ ꯊꯛꯃꯤꯟꯅꯔꯨꯁꯤꯗꯅ ꯑꯩ ꯀꯣꯐꯤ ꯊꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯊꯕꯛ ꯑꯔꯨꯕ ꯑꯃꯅꯤ ꯍꯟꯗꯣꯛꯁꯦ ꯆꯠꯀꯦ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯂꯩꯁꯅꯥ ꯅꯪꯁꯦ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯇꯧꯕꯅꯤ ꯇꯥ ꯀꯨꯃꯥꯔ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯦꯝꯗꯦꯗ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕꯅꯦ ꯍꯟꯗꯣꯛꯁꯦ ꯑꯩ ꯆꯠꯀꯦ ꯑꯁ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇꯕ ꯃꯥꯜꯂꯦ ꯎꯁꯤꯠꯇꯕꯩ ꯅꯠꯇꯦꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗ ꯂꯩꯁꯅꯥ 이점 점나 워리 마찬가지 또 보니. 누피니 가이나 한탄에 잉거 말래. 아두가 폴리스니 가이나 아이나 기비게더구나. 헬레시나, 난 아도마이 하이가. 난 고이나 혹시 파라 로보다. 그러나 그도 뭔가 뭐니? 하. 난 파라 로보미네. 하도라이니. 난 하도라. 누피도 오시다 버리고. ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯔ ꯂꯧꯕ ꯇꯥꯔꯦ 헬로 ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯐꯥꯔ ꯂꯧꯔꯗꯤ ꯀꯅꯥꯅ ꯀꯩꯗꯧꯅꯧꯅꯤ
ꯍꯣꯏ ꯍꯦꯜꯃꯦꯠ ꯂꯧꯊꯣꯛ ꯂꯧꯊꯣꯛ ꯅꯪ ꯌꯥꯝ ꯐꯥꯎꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯣꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯩꯗꯃꯛ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯅꯥ ꯁꯣꯝꯒꯤ ꯀꯩ ꯀꯧꯒꯦ Robert Kevin right hand. Crime kaya import to ba mi pha ba mi rakta bomb lunsin ba sale ki demand to ba kaya sena mission ne. Aduga ke ba John ki right hand. Mahak su mi rakta bomb lunsin ba sale demand to ba mi pha ba kaya sena mission ne. Aduga Sunny Ranbir ki right hand. Mahak su mathak to palliba Robert Keva gumna. मैम की मांग नब तोपा यामना साथी रबा तम थी बक्रेमिनल लमने अदुगा कसी दगी ना सही कुन की ममांग दगी पुलिस दगी ना तो कुन सेन खरबा रणबीर केबी जॉन हाइरिबा मखोय अहुमगी हुजिक हुजिक ओइरिबा रक्तमनि से हाइरिबा मियो अहमसी आइना ममांगदा पनख्रिबा मियो सिंदगी लीडर सिंने मतम मदुदा आइना एसपी ओरिंग मतम दुदा मखोय सिंगसिबु फाबा ngamnaraba kanna yam kanna honake adu ngamkhidre adu ngasidi case asi एसपी da sinage Panisha ꯃꯤꯒꯤ ꯃꯈꯣꯏ ꯃꯁꯥꯒ ꯁꯤꯛꯇꯅ ꯇꯧꯔꯤꯕ ꯑꯩꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯁꯤꯅꯦꯕ ꯅꯍꯥꯟꯒꯤꯗꯣ ꯍꯩꯃꯥ ꯅꯪꯗꯤ ꯉꯁꯥꯏꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯑꯁ ꯑꯩꯗꯤ ꯃꯥ ꯈꯪꯎ ꯎꯕꯗꯨꯗ ꯍꯩꯃꯥ ꯈꯪꯕꯒ ꯑꯝꯇ ꯅꯪꯍꯧꯗ꯭ꯔꯦ ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯇꯧꯅꯤꯌꯦ
ꯂꯥꯛꯑꯣꯁꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯆꯤꯡꯊꯛ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯀꯥ ꯑꯃꯗ ꯔꯟꯕꯤꯔꯒꯤ ꯀꯥꯡꯕꯨ ꯈꯔ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯑꯃ ꯐꯪꯉꯤ ꯑꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀ ꯄꯥꯎ ꯐꯥꯎꯅꯔꯒ ꯃꯐꯝꯗꯨꯗ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯎ Hello, Uncle. Kaksin Kunogi. Water supply quarter the lady, Uncle give me a shing dog. Loin is a lang crow. A coily have a say. A coily have a say, police no in the pop, uncle. A coily aim the police Tom the Lani uncle. Young Thomas Alancro. Sir, si masuk ke dalam dia. Sir, aku isi. Jangan turun lu pau ngakta. Aku ida. Jangan yang sana pun yau di mana ida pau sih. Come on, let's move. No! Impossible! Madu khắc waktu biar. Nasi pau tu berkebit informasi. Apa dalam kebit? Madu guna. Ha! Madu guna no. Sir, aku nak jadi semua orang. Aduh, aku nak sanksi rumah pun kudu nak. Ni lera ikut mama tak pangga besi. Masih sangga ini sih. Sir, ahana pangba information ni matung ina. Aku ni spot tu tercari rumah tamda. Ni internet ni kutam pang desa. Aduga, ani suba information ni matung ina su. Aku ni spot tu tercari rumah tamda su. Ni internet ni kutam pang desa. Sir, ini masih cing ni desa. Nasi pau tu police department tu berkebit informasi. Amat soal kebelan kebit. Police department mai pak nak ni. Aduga, hendak kisna. Anda information dera. Ani suba information bawa. Amat mai pak terang. Masih betul korang dera. Ha? Masih nak kau kamang tok terang. Sir, aku ni spot tu tercari lagi kador hai besi. Makoi na hana pau pangba. Beram basu ya sir. Sir, mamang dah pilih kibai information kudu mak. Loin na cumla kasu. Marap dah pilih po information. Lan basu yau bayar dah sir. Okay. Masih kau mana hari itu cuma ye. Aduh. Ayo police department se head join terus puteri. Nasi pau dah. Ada apa information? Apa tu tell kau bilik? Understand? Yari noi tidur. Halo sir. Nasi ini nangbu kau ribasi. Pabung cong nangga, wah amat tanin dulu kau. Pabung cong, kali wawi bira pun. Atai kita tidak. Nah, police officer mau apa faham? Aduh nah, ada ki MPSC exam sih, try tu hunuk tahu sih. Pabung cong tak pilih betul. Ai diam lah pabai wani. Aduga police officer mati, bu nasu pamte. Aduga naca nasu kaya pam jadi. Oh. Okay, itu kayak belit.
ꯑꯗꯨꯗꯤ ꯅꯪꯗꯤ ꯐ꯭ꯌꯨꯆꯔꯗ ꯀꯩꯀꯩ ꯑꯣꯏꯒꯦ ꯈꯜꯂꯤꯕ? ꯑꯩ ꯂꯣ ꯇꯝꯂꯒ ꯎꯀꯤꯜ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯖꯒꯦ ꯈꯜꯂꯤ ꯄꯥꯕꯨꯡꯆꯧ ꯒꯨꯗ ꯚꯦꯔꯤ ꯒꯨꯗ ꯑꯗꯨꯁꯨ ꯌꯥꯝ ꯐꯕ ꯋꯥꯅꯤ ꯅꯪꯅ ꯅꯤꯡꯂꯤꯕꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯖꯕ ꯑꯣꯏꯌꯨ ꯉꯥꯏꯈꯣꯀꯣ ꯆꯥ ꯊꯛꯈꯤꯁꯤ ꯌꯥꯡꯃꯟꯕ ꯅꯪ ꯍꯥꯏꯕꯗꯨꯁꯨ ꯃꯗꯣ ꯄꯨꯂꯤꯁꯀꯤ ꯃꯊꯧꯅꯤ ꯄꯨꯂꯤꯁꯀꯤ ꯃꯊꯧꯗꯨꯗ ꯅꯪ ꯃꯗꯨ ꯀꯩꯗꯧꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯌꯥꯝ ꯀꯨꯏꯕꯁꯦ ꯄꯨꯂꯤꯁꯅ ꯉꯁꯤꯐꯥꯎꯗ ꯃꯈꯣꯏꯗ ꯀꯩꯗꯧꯕ ꯉꯝꯈꯤꯒꯦ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯅꯤꯡꯇꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯤꯌꯦ ꯃꯣꯏꯒꯤ ꯃꯅꯤꯡꯇꯝꯕꯗꯣ ꯑꯩꯅ ꯄꯨꯡ ꯃꯨꯊꯕ ꯄꯥꯝꯃꯦ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯅꯪ ꯕꯥꯁꯧ ꯈꯪꯉꯦ ꯅꯪ ꯕꯥꯁꯧꯁꯨ ꯃꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕꯁꯤ ꯅꯪ ꯈꯪꯂꯝꯂꯣꯏ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯅꯦꯅ ꯈꯟ ꯊꯥꯔꯣꯏ ꯑꯩ ꯉꯁꯤ ꯑꯩꯅ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕꯁꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯑꯣꯏꯔꯤꯕꯅꯦ ꯅꯪ ꯋꯥꯈꯜ ꯐꯥꯗꯣꯛꯎ ꯋꯥꯈꯜ ꯐꯥꯗꯣꯛꯎ ꯕꯥꯆꯧ ꯅꯁꯥꯕꯨ ꯄꯥꯏꯔ ꯋꯥꯁꯛꯎ ꯅꯁꯥꯒꯤ ꯅꯤꯡꯕꯁꯦ ꯑꯗꯨꯝ ꯊꯨꯡꯍꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯌꯥꯡꯃꯟꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛꯇꯣ ꯕꯥꯁꯧꯅ ꯐꯪꯗ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯐꯅꯤ ꯁꯥꯔ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯆꯔꯒꯦ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯃꯨꯛ ꯁꯛꯇꯝꯅꯤ ꯀꯦꯕꯤ ꯔꯟꯕꯤꯔ ꯖꯣꯟ ꯃꯁꯤꯒꯤ ꯐꯣꯇꯣ ꯑꯍꯨꯝꯁꯤꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯔꯥꯏꯠ ꯍꯦꯟ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯆꯦꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯔꯤꯇꯟ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯅꯪꯅ ꯊꯕꯛꯁꯤꯡꯁꯤ ꯄꯥꯡꯊꯣꯛꯄꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯩ ꯆꯠꯂꯒꯦ
ꯑꯩꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯀ꯭ꯔꯣꯔ 30ꯒꯤ ꯄꯣꯠꯄꯨ ꯅꯪꯅ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯇꯥꯟꯈꯤꯕ. अंकल आई याम कन्ना होनजखिबनि अंकल अदुबु पुलिसना कोसमखिबना आई नाथोपम होकिदबनि नानथोकपु ngamukidebani haiba. नंबु अइना करमना ngakpigini. वशी कुमार पोचिगी मरमदा करी खंगले. अंकल हदकी मतंग से एसपी मसा यावनो तौखिबना अइना करीमता तौबु ngamखिद्रे. लेसना तू नाहन गी हेरो तो हालेरे तो कनानो लिमचा नाहन गिदुने कमाय तौसे हाइनो मनाक्ता फमजिलगाने वारी हेक्ते तौसलसे होय फमजिलरसे नाहन गिदो निसिंलिब्रा खंगे नुमित अदो कहौबा ngamlaroidaba thogdok ama ohele aigi ifamda aduga tamugi singba ngamlaroidaba lama su tole अदो फरेसे तामो ngasi coffee amamtang orsu thakmina kise boy coffee ahum khata pibiro होय फनी khara thubiro ko होय यानी पुजरके मैडम सेंफमदो पुराबा औ परे सर एमवाइजर ओय फनी nung matang sa amda pulasi ngasi wala ko yadi ko tamugi mingdo amta khangjaw ba yagadra ai mi langan ka यार है kaino yengle
Hey, asing bayo sing dirty. Karamba group no. Kanay makata ko tawi. Kino haibisibo. Ay wakan sila lampang dito. Ay chimchim mi yun. Nasin tino. Toksinalo. Asing bayo. Kino haibisibo. Ay kana kung bamta mali le jati. Ay ang singi school mi kacharaga. Ay chimchim le jiba prajang mi. Aduga restaurant manungda makoy kay wai sinay ba. Nang na makoy pigyo no kino. Adugi ay sing hajigi. Ay gi school jida. Sing di man tawi. Sibam te yamani. Ay pibang mo ina hajabani. Adugi makoy ni. Bonong jangani. Imong manung tumna hat kini haina. Ay phone to ina kiya lagi. Ay ju kijabadagi. Pigi haina. Ay tokjaki ban. Lalo ba sing mo sunod tabda ka daw pesa pino ha. Asing mani sing dabni na kisong khang ha. Asing mani sing dabni habisi micham ko na karam na kangani. Pairi ba khulai dudi asing bun hatani. Aduna micham ko di. Mo ko na habito pigi ta. Pani pani. Hoy. Wow bibi ati. Ako na karigumba khara thirakpada somda disturb khara tawre. Lana logi ganu ko. Nakarana. Ay noy pollution balakpani. Adubo nang na achumba asing bahayamadi ay nang inatway ganini. John, KB amadi Rebri gi lebang khangba pami. Ayo, makoy hung kada dele. Nang hari mi sing do. Ay am ta khangde. Makoy gi lebang kamai khangdu no. Nang am da khangdre. Ay thawai ta digan miyo. Ay ba bi kano. Ay sing do ajage. Sing masik. Sing masik. Ren bigra zone relay pati khang di. Adu akal ke bigi le pati khang. Ma use minister oi ba marista ge madre bukida le ba mi le nadar ba building tu da lai. Nakarana. Ay mi laman ba.
Nang kanano? Nang kanano? IS officer ni Tingi Machalupa. Langan ba? Ha? Nang IS officer ning tinggi macanipa? Mani. Maki Machalupa ni. Aduga nana mafam sidadi karigi. Nakoy na aigi imong mundo tum na hakiba. Nakoy busu. Ay na tum na hatba haibase aigi lengdra ba wasak ni. Langan ba? Nang ay bulan kan Ranbir ka John ka nang eh. Loy na tawag ni. Matam to na di ay sungay sa tawag ni. Langan ba? Nang ay bulan lang. Ay yaw na ba siya ni langan ba? Nang ay mo tang napiyo ni langan ba? Nang yang kan mo tang napiyo ni langan ba? Napiyo. Hello, sir. Sir. KP amadi magi party chidun lerme sir. Sir moi masel kapsan raga sibra su khangdi sir. 혹시 파워드 깨비가 나노 하프노 하이브 강드는 레이비는 거이체 나 거이체 미야마드한테 미래행 막드네 이거 비식 빅링이 되게 자면 당민한테 로냐락 러바 말어 남디야 거이 과이부 타락들을 찾기로 봐 오시구말 아이기 늑시르바 머룩개비 까나나 하프노 하이브세 능 주어지 보고 강드는 레이리 능 플리스 레이비 게이 가나리 능 플리스 레이비 게이 가나리게 Uncle, 아이수 강나버 깐나 호나자리버니 아도부 아이나 좀 건자바다 랄로버 그룹 싱게 마락되게 암마나 소이다나 떠보 이거는 간제 tumleyo madu wai tani ge nang boy koi ni yok tuna thak tuna thambai ge ganar ge ha nang boy koi ni yok tuna thak tuna thambai ge ganar ge Uncle, 아이수 Uncle KB 기 미시 시기 마땅다 얌나 깐나 되게 자리버니 아두다 야래 우아만 가다그나 ngasi ni humni yesida kanana tawna habdo ai chak chana khangba ba नत्रगदी नंग छो भागोया यार चलो हेलो रणबीर 왜 되지 그노 왜 삼잭션 들이지 그노 폴리스 함들 라로우나 고용 맞다 뿌나먹듯 세나 눌러야 함지 너희 강림 나들어 होय चुम्मे याम चुम्मे मरुक के बिगी थोक से इंगोंदसु याम नुना थोई 마시다 강이야 숭례 리티 나 꼭도 시즌 와 있다는데 시다봐 나 꼭도 가가 시즌 없담 होय अदुबुदि मसाना तामने कोकी मथौने 파래
ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗ꯭ꯔꯤꯐꯥꯎꯗꯤ ꯅꯣꯏ ꯃꯇꯝ ꯈꯔ ꯊꯕꯛ ꯂꯦꯞꯄꯨ ꯀꯣ ꯅꯠꯇꯦ ꯅꯪꯅ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤꯕꯨ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯅꯪꯅ ꯆꯠꯂꯤꯕꯣ ꯕꯣꯕꯣꯛ ꯑꯩꯈꯣꯏ ꯃꯥꯟꯅꯕꯁꯤꯡꯅ ꯆꯥꯛ ꯆꯥꯁꯦꯅ ꯆꯥꯔꯨꯕꯗꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯁꯨꯛ ꯃꯇꯝ ꯐꯠꯇ꯭ꯔꯕꯁꯤꯗ ꯅꯪꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯦ ꯕꯣꯕꯣꯛ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯍꯣꯏ ꯕꯣꯕꯣꯛ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯔꯣꯏ ꯐꯔꯦ ꯐꯔꯦ ꯆꯥꯛ ꯆꯥꯔꯛꯑꯦ ꯍꯥꯏꯕꯅꯤꯅꯅꯦ ꯇꯨꯝꯅ ꯍꯤꯞꯅꯕ ꯇꯧꯔꯣ ꯕꯣꯕꯣꯛꯁꯨ ꯇꯨꯝꯃꯨꯔꯒꯦꯀꯣ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪ ꯊꯦꯡꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ 이씨, 이마이 빼마, 이마이 빼마. ꯀꯔꯤ ꯆꯥꯁꯤꯒꯦ? ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯝꯇꯗꯤ ꯍꯥꯏꯌꯨꯗꯅ. ꯅꯪꯅ ꯄꯤꯖꯕ ꯃꯦꯠꯇ ꯆꯥꯔꯒꯦ. ꯑꯩꯗꯤ ꯏꯌꯥ ꯌꯥꯏꯗ. ꯐꯔꯦ, ꯀꯣꯐꯤ ꯍꯥꯟꯅ ꯊꯛꯑꯁꯤ. ꯆꯥꯅꯕꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ. ꯀꯣꯐꯤ ꯑꯅꯤ ꯈꯛꯇ. Kopi ini kakak. 호그로 와이사시 존 런빌 머후기 레컴 하이로 나 토이도 히닝가디 존 기레펀데 컴데 런빌 기레펀데 컴데 난 생바이도 없니나 나 토이도 히닝가니
ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨꯅꯦ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯕ ꯄꯥꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ ꯇꯦꯝꯕꯅ ꯑꯩꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛ ꯍꯥꯠꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯈꯨꯠ ꯀꯛꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯈꯪꯉꯦꯗꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯨꯅ ꯈꯪꯍꯜꯂꯛꯄꯅꯤ ꯍꯜꯂꯣ ꯀꯅꯥ ꯑꯩ ꯂꯝꯉꯥꯟꯕꯅꯤ ꯂꯝꯉꯥꯟꯕ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯍꯦ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦ ꯉꯁꯤꯗꯒꯤ ꯆꯍꯤ 1ꯒꯤ ꯃꯃꯥꯡꯗ IAS ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯨꯝꯅ ꯍꯥꯠꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯉꯁꯤꯗꯒꯤ ꯆꯍꯤ 1ꯒꯤ ꯃꯃꯥꯡꯗ IAS ꯑꯣꯐꯤꯁꯔ ꯅꯤꯡꯊꯦꯝ ꯑꯗꯨꯗꯤ IAS ꯑꯣꯐꯤꯁꯔ ꯅꯤꯡꯊꯦꯝ ꯍꯦ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯝꯉꯥꯟꯕꯅꯤ ꯅꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯀꯔꯤ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯒꯤ ꯃꯆꯥꯅꯨꯄꯥ ꯍꯦ ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ अंकल कहीं जाके दबा ꯑꯩꯒꯤ ꯊꯕꯛꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯁꯣꯔ ꯍꯣꯟꯕ ꯌꯥꯝ ꯋꯥꯔꯦ ꯆꯣ ꯗꯥꯛꯇꯔ ꯑꯃ ꯍꯦꯛꯇ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯑꯣ ꯆꯂꯣ Mr. John. Papunggaw Dipsy. ꯑꯩꯒꯤ ꯃꯤꯡ ꯂꯝꯉꯥꯟꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯇꯨꯝꯅ ꯍꯥꯠꯈꯤꯕ ꯅꯈꯣꯏꯁꯨ ꯇꯨꯝꯅ ꯍꯥꯠꯀꯅꯤ
Mr. John, goodbye. अंकल दो लाए आयो 어떻게 좀 가자 해 따로 따로 어이 나 호이 범죄 다도 왜안 도착하러 ꯑꯩ ꯍꯧꯖꯤꯛ ꯏꯝꯐꯥꯜ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯊꯦꯝꯃꯗ ꯍꯥꯏꯌꯨ ꯕꯦꯡꯀꯣꯛ ꯇꯨ ꯀꯜꯀꯇꯥꯒꯤ ꯇꯤꯀꯦꯠ ꯀꯛꯂꯣ
어이, 움들어. 움들어. ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯔꯝꯅ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩ ꯑꯝꯇ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯀꯥꯟꯗꯦ ꯄꯪꯁꯟꯅꯔꯛꯀꯅꯣ ꯑꯪꯀꯜ ꯀꯦꯕꯤ ꯑꯃꯗꯤ ꯑꯪꯀꯜ ꯖꯣꯟ ꯅꯪꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯂꯕꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯅ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯁꯣꯝꯗ evidence proof ꯂꯩꯔꯕ evidence proof ꯑꯅꯤꯃꯛ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯈꯪꯉꯦꯗꯅ ꯅꯪꯅ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯔꯤꯕꯗꯣ ꯀꯥꯟꯅꯔꯣꯏ ꯉꯁꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯅꯊꯣꯏꯗꯨ ꯃꯅꯤꯡꯗꯗꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯑꯏꯁꯤꯅꯤ ꯑꯩ ꯊꯥꯗꯣꯛꯑꯏꯁꯤꯅꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯑꯗꯤ ꯊꯥꯗꯣꯛ ꯂꯝꯕꯤ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯆꯠꯄ꯭ꯔꯣ ꯁꯣꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯀꯥꯏꯗꯦꯗ ꯑꯩꯗꯤ ꯑꯇꯣꯞꯄ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯩ ꯊꯕꯛ ꯈꯔ ꯊꯨꯕꯗꯒꯤ ꯁꯣꯏꯈꯤꯕꯅꯤ ꯅꯣꯏ ꯁꯥꯎꯅꯨꯀꯣ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯁꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ 8794067990 ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯀꯩꯅꯣꯍꯦ ꯅꯪꯗꯤ ꯐꯖꯅ ꯉꯥꯎꯔꯦ ꯂꯝꯕꯤꯅꯦꯒ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯝꯕꯔ ꯄꯤꯔꯛꯑꯕꯅꯤꯅ ꯌꯥꯔꯝꯃꯅꯤꯅꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯁꯨ ꯂꯩꯇꯕ ꯀꯀꯅꯥꯎꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕ ꯅꯣꯏ ꯂꯩꯔꯤꯁꯦ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯑꯪꯀꯜ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯥꯔ DGPꯒ ꯌꯥꯝꯅ ꯀꯟꯅ ꯅꯛꯅꯕ ꯃꯤ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗꯕꯅꯤ DGP चलो नशक तो ये नहीं चलो चलो शनि को
Hello. Hello. Kana orbano? Ay, Leisnani. Hello. Hello. Tari. Ay, nangonda kaingomta hainingba. Kaino hekta haibiyo. Fonda haibadi nunghaita tawme. Ibani ne unara hainingba. Hayeng unganida Bishumgi garden da thengnase. Aduda loi hairage thamage. Kayang kuirege lakpa. Nga oire. Mayekidi ay nahana laaga ngaifam tupane. Kaisu kaideda. Kangdeda. Ay na nangi naifamda ikay kangdabi nupi mahaibado oirabane. Ay di thamoshida matam sangna phumduna thamlaklibase. Amuktangdi nangi naifamda phumtoki haina khalakpane. Adubu aina ira langsinjaba haibado taragra. Asingbane. Ay nangbu thamoy singna nungsi. Laisna, nangi singlaw thamoybu ay thamoy sina khangi. Adubu ay lambidi am tongale. Laisna, na ay mapamdagi laptop na buhat no. Maduna paboy gani. Naman ba? Si... Langan ba? Hospital na sila, oh. Laisna, nang ay yung mga tibira mo. Ay, hindi. Wala, oh. Nangang tamputara mo. Ay, Dr. Kaugi. Naiko, Dr. Kaugi yaroy. Kaugano. Kaya nang haidubo, Dr. na yung dadi, anong kasi kaya padoy no? Wangan gano. Ay naharise, ato danto. Ay ipamamday dumay maruse. Nangano to kada ba ni?
세 탕세 봐요. 나 하이시부 그이노. 세 봐요. ꯑꯩꯅ ꯃꯇꯧ ꯀꯔꯝꯅ 세 다음 누나 아소번 밤에 든지로. 디즈로 다음 누나. 디즈로. làm ngàn ba vô 세 도장님씨 바른데 보실로. thu mà xin là saba hạ cái nó lấy được nó mà xí điểm ngang là xí bỏ làm ngàn ba làm ngàn vô ha đi xua là ở bên này 보보 아야래 보보. isu hala edana sumana nganna hala adi phaidana yengoi lamngan ba nangbu abok na hari base amukta di khalluda nati ne nangbu bobok na sak thong basibu yengduna leiba ngammibrane ha kharadi khanba phaida bobo ta thong si yam ware ne nang munna khallu ko mahak sibu kanano ne kanashu natida aiga sum khangnabani nati ne noi di sibu sin ba ka hai ba duran he bobok sima suba wakhagi ayo bre lamngan ba nang bobok ta ka sai na hai ba ya ta baran he masi gi nga nga si di na karim ta hangoi ru ko yengo yum si da lai ri ba se isuga aiga ai khoi ani khamtani hojikti nang la abanina misin ge ga pai do oire dana nungaire bobok nungaire bobo ai wasena tahu ke dorage to melayo masi ge nga nga si di nupi wa ne su khangde nupa wa ne su khangde ibemo isugi mingdi kari ko ba bo ai di mingdi lisna ko lisna onthok na susana kreda 오, 팔. 아들디네 하얘가 육만다나
하이도ꯛꯄ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ. ꯑꯁ ꯕꯣꯕꯣ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦ. 좀 ꯂꯩꯌꯨꯍꯦ. ꯉꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ. ꯕꯣꯕꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯀꯔꯤ? ꯍꯥꯏ, ꯂꯝꯉꯥꯟꯕ. ꯀꯔꯤꯅꯣꯅꯦ ꯅꯣꯏꯒꯤ ꯈꯨꯆꯦꯟꯁꯤꯕꯣ? ꯍꯥ? ꯕꯣꯕꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ. ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯣꯏꯒꯤꯁꯤꯕꯨ ꯆꯦꯟꯕ ꯍꯥꯏꯗꯨ ꯅꯠꯇꯕꯔꯅꯦ? ꯕꯣꯕꯣ ꯊꯦꯡꯉꯦꯕ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ. ꯀꯣ ꯕꯣꯕꯣ ꯑꯩ ꯆꯠꯂꯒꯦ. ꯍꯣꯏ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ. ꯂꯝꯉꯥꯟꯕ, ꯅꯣꯏꯒꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯕꯣꯕꯣ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦ. ꯃꯤ ꯆꯨꯝꯅ ꯈꯪꯅꯕꯁꯤꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤ. ꯑꯩ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ. ꯑꯗꯨꯕꯨ ꯅꯪ ꯕꯣꯕꯣꯛꯇ ꯉꯁꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕꯔꯅꯦ? ꯕꯣꯕꯣꯛꯇꯤ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ? 이씨, 마삭보 어떡나 파자크리네. 어떡나 눈시리네. 마치 오이나 봐 혼나다 봐야 돼. 오이나 봐 혼나다 봐야 되고. 뭐? Hena, Laisna, ibig nang lairo. Laini, lungan balay ko binadro. Laiban, may aga. Saan mo nasoso? Sisase, tuna pa na ba ne? Ay isin lawagi. Se, ciao, fana ba ne? Vitamin thaksigwa. Sina imi am hokatoy ni. Ayah, parame. Bobo, cha, thao. Hena, nang saga lolo libro. How kreda ko isu na lon basa sitia. Adudi ay chatlage. Hayeng among laki. Chatlage ko. ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛꯇꯨ ꯆꯞ ꯆꯥꯅ ꯆꯨꯝꯃꯦ ꯀꯔꯤꯃꯠꯇ ꯁꯣꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯥꯔ ꯃꯗꯨꯒꯤ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁꯇꯤ ꯑꯁꯦꯡꯕꯅꯤ ꯁꯥꯔ ꯄꯨꯡꯆꯨꯝ ꯆꯨꯝꯂꯦ ꯃꯗꯨꯒꯤ ꯄ꯭ꯔꯨꯐ ꯑꯦꯚꯤꯗꯦꯟꯁ ꯁꯥꯔ ꯐꯣꯇꯣꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯟꯅ ꯂꯧꯖꯕꯅꯤ ꯁꯥꯔ ꯚꯦꯔꯤ ꯒꯨꯗ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯋꯥꯐꯝ ꯑꯃꯅ ꯍꯥꯏꯕ ꯇꯥꯁꯤ ꯑꯩꯈꯣꯏ ꯁꯥꯔ ꯎꯁꯤ ꯀꯨꯃꯥꯔꯁꯤꯗꯤ ꯒꯦꯡ ꯀꯥꯡꯕꯨꯁꯤꯡꯗꯨꯒ ꯂꯤꯗꯔꯁꯤꯡꯗꯨꯒ ꯌꯥꯝ ꯅꯛꯁꯤꯟꯅꯅ ꯊꯕꯛ ꯇꯧꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯁꯥꯔ ꯃꯗꯨꯒꯤ ꯐꯣꯇꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯌꯦꯡꯕꯤꯔꯤꯕꯗꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯀꯥꯞꯄ ꯌꯥꯎꯏ ꯁꯥꯔ ꯁꯥꯔ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯑꯆꯧꯕ ꯃꯤꯁꯛ ꯑꯍꯨꯝꯈꯛ ꯃꯥꯏ ꯄꯥꯛꯈꯤꯗꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯣꯁꯤ ꯀꯨꯃꯥꯔꯁꯤꯅ ꯄꯥꯎꯁꯤ ꯐꯖꯅ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯔꯖꯥꯠꯅꯤꯗꯅ ꯑꯗꯨꯅꯅꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯏꯁꯄꯣꯠꯇꯨꯗ ꯍꯦꯛ ꯆꯪꯉꯨꯕ ꯃꯇꯝꯗ ꯈꯣꯡꯒꯨꯟ ꯐꯥꯎꯕ ꯑꯃꯠꯇ ꯇꯥꯔꯝꯗ꯭ꯔꯤꯕꯗꯣ ꯄꯥꯎꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯁꯤꯡꯅ ꯄꯤꯈ꯭ꯔꯕ ꯁꯥꯔ ꯐꯣꯇꯣꯗꯨꯗꯤ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯣꯟꯅ ꯀꯥꯞꯆꯕꯅꯤ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯀꯤ ꯃꯣꯔꯦꯜꯕꯨ ꯂꯩꯈꯠꯇꯥꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛꯇꯨ ꯃꯁꯛ ꯃꯃꯤꯡ ꯆꯞ ꯆꯥꯅ ꯈꯪꯅꯕꯅꯤꯅ
ꯃꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯦ ꯑꯩ ꯃꯁꯤꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯊꯥꯒꯠꯂꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯅ ꯐꯥꯕ ꯉꯝꯗꯅ ꯂꯩꯔꯛꯂꯕ ꯋꯥꯟꯇꯦꯠ ꯂꯧꯊꯣꯛꯈ꯭ꯔꯕ ꯀꯦꯕꯤ ꯖꯣꯟ ꯔꯟꯕꯤꯔ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯀꯦꯕꯤ ꯑꯃꯗꯤ ꯖꯣꯟꯕꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯈꯪꯗꯅ ꯂꯩꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝ ꯅꯠꯇ꯭ꯔꯥ ꯑꯩ ꯑꯦꯁꯄꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥ ꯈꯔ ꯈꯟꯅꯒꯦ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯇꯧꯖꯔꯨꯔꯣ ꯃꯤꯁ 그 쿨라이니 아이네 나고는 다들 들으시나보니 안kal을 하는 비리기 마음다 아이네 깔마냐 곰돌이노 아이 또 공강대대 떠오르시 아이슈 안kal은 하나자보니 아두고 SP 마사 야오나 떠오키보니나 아이 그림 또 빨리 기르 아이슈 자나 식sen 하나보니 아두고 깔마냐 빠오 공그림 강게 나홀 나 홈마세 다도로 가서 나가요 나홀 나 홈마세 다도로 자 까만이 이거 클라스로 네 해빈다 아무래도 타고 어거시 아이 미막더니 강해나 야래 썰어 차! 받으려고 보고 싶어요 뭐 있잖아 미야로 차 아이나 아이고 어쩌셨다 봐 썰어 아 속상하면 못 가두세 또 못 잡은 거 그만한 큰 거 먹으리 그걸로 파는 거 치다가 차라리 일하려면 더 키봐 차이 오면 너 너무 안 올게 갱 강구승도 너희 쨍 호이샤 상황이 고통보다 목을 임시 상황을 바라보는 분들도 리커버 독자 사니스 벤데사 나이는 호이샤 상황을 분석해 나가다 미연인 비 레이트 상황이 후야 토바 말레이트샤 루사 호이샤 우스 쿠마르수 레이트嘿，该扔还搞，哈，该弄吧。先了的样上个他不读。 ꯅꯪ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯕ ꯑꯩꯅ ꯅꯪꯕꯨ ꯊꯝꯃꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩ 보보, 동호. 에이, 공부. 에이, 공부. 에이, 하도. 라고. 이리 봐. 야시나. 에이, 잘라. 잘라. 에이, 하고.
ꯂꯝꯉꯥꯟꯕ ꯅꯃꯥ ꯅꯄꯥ ꯅꯃꯥꯕꯣꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯕ ꯅꯪꯗꯤ ꯉꯔꯥꯡꯒꯤ ꯉꯥꯁꯛꯅꯤ ꯅꯃꯩ ꯃꯆꯥ ꯑꯃ ꯄꯥꯜꯂꯒ ꯏꯁꯤꯡꯗ ꯄꯤꯠꯄꯥꯠ 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 ꯍꯥꯏ ꯍꯪꯉꯣꯏ ꯑꯣꯟꯒꯣ ꯅꯪ ꯉꯥꯆꯛꯅꯤ ꯉꯥꯆꯛ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯕꯣꯕꯣꯒ ꯂꯤꯁꯅꯥꯒ ꯃꯈꯣꯏꯅꯤ ꯊꯥꯗꯣꯛ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯃꯈꯣꯏꯅꯤ ꯊꯥꯗꯣꯛ ꯉꯥꯆꯛꯁꯤ ꯈꯣꯡꯕ ꯍꯧꯔꯛꯑꯦꯅꯦ ꯃꯔꯣꯟ ꯊꯣꯛꯑꯦꯅꯦ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯉꯥꯡꯅꯈꯤꯕ ꯋꯥ ꯉꯥꯡꯅꯕ ꯐꯩ ꯉꯥꯆꯛꯁꯦ ꯅꯨꯄꯥꯒ ꯄꯜꯂꯤꯅꯦ ꯅꯨꯄꯥ ꯊꯣꯛꯄ ꯌꯦꯡꯉꯨ ꯁꯥꯏ ꯄꯨꯊꯣꯛꯑ ꯂꯣꯏꯁꯜꯂꯨꯗꯣ ꯑꯩ ꯃꯇꯝ ꯃꯥꯡꯕ ꯄꯥꯝꯗꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯕꯨ ꯀꯟꯕ ꯂꯥꯛꯆꯕꯅꯤ ꯏꯃꯥ ꯃꯈꯣꯏꯗꯤ ꯀꯥꯏ ꯂꯩ ꯔꯟꯕꯤꯔ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯁꯣꯝꯗ ꯇꯧꯕꯤꯔꯨꯅꯨ ꯇꯧꯕꯤꯔꯨꯅꯨ ꯊꯋꯥꯏ ꯃꯆꯥꯅꯤ ꯑꯄꯤꯛꯄ ꯊꯋꯥꯏ ꯃꯆꯥꯅꯤ
Mata punamakta ay gitsira mo matamda. Marabani na ay buhay kanbi. Marabani mo kanano. Habiyo. Amda habiyo. ꯑꯩꯈꯣꯏ ꯑꯑꯣꯟꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ. ꯃꯔꯨ ꯆꯪꯁꯤꯜꯂꯤꯕ ꯃꯤꯁꯟꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ. ꯍꯜꯂꯣ ꯐꯅꯤ ꯏꯌꯥꯝꯕ ꯆꯠꯁꯤ. ꯆꯠꯂꯁꯤ. ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯆꯠꯂꯨꯈꯤꯒꯦ. ꯅꯪꯅ ꯃꯇꯝ ꯆꯥꯅ ꯄꯨꯂꯤꯁꯇ ꯆꯪꯖꯔꯛꯄꯁꯦ ꯌꯥꯝ ꯐꯔꯦ. ꯑꯗꯨꯕꯨ ꯂꯣ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯇꯥꯕꯅꯤ. ꯃꯁꯤꯗ ꯀꯩꯝꯇ ꯈꯜꯂꯨꯅꯨꯗ. ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ. ꯊꯨꯔꯦ. Bo, kay kapino. Ay tula sidi. Se kakunu se. As, amuk kapta leren tawisi. Lewan ba, se, kana bata se. Ay noi ko thi yeng mar bani bo. Se, ne ga magal wor bani bo. Se, tasi lao se.